ngasi ayuk Imphal East District ki Yanggangpokpi Police Station na konba Thamnapokpi Santi Khongbal amadi Sabungkhok khunok tamna kuki khulai paibu singna nongmai round kaya kapsulaktuna attack chatharakrai maitai khul ngakpu singna su khut anduna nongmai round kaya kapkrai thaudok thokpamdagi fangba paw amagi matung inna ngasi ayuk pung 6 makharom tarakpa aduaida Thamnapokpi maning kaune chingthak Tuichin Phai Mall, Samu Songrom dagi Thamnapokpi Santi Khongbal amade Sabungkhok khunok tamna kuki khulai paiba singna nongmai round kaya atat akham laitana kapsulaktuna attack chatharakibani haire thaudo asiga mari lainana khunja amana tom TV da phongdorakpagi matung inna Thamnapokpi Santi Khongbal amade Sabungkhok khunok sanasabi hariba maitei khul sing ase kuki singna masing lakngamdana nongmai kapsulakpagi thaudok kaya tatana thokliba mafamne Mafam masida security force so masing yamna lay masing yamlaba security force layna layna kuki singna tatana kai haurakpa asina ngaside maitei khunja sing mafam masida tangdo laytana layba ngamdre chingthakta layriba kuki singi bunker sing ase security force na kayarak khanna thubai khre adubo security force hek chatkibaga bunker anauba kaya sagat pa leptre Orakliba fibam asida matau karamna ingna chikna hingadabano haibase achauba wahang ama oire haina mahakna nungnangba phongdorakhe security di koi khurang hangna leire dagi di moina khabar da tv da bunker se laaga hekta laukthue di haiba du hujik laukthue mani hore ngahalarga hanas dagi ani muk saungne to sagalakwa andagi di moina laukthue koda jo akoi kano haitare laukthua moina poching do pudhagi buju nate mai thato buju nate situ ga dan thamambani na ngalarga moina dum sagalakpasi ikong komba aduna sidok pire hairdi pudhagi ni khangde mangan ta alambani khangde adumain tawbi di phadaba adudu nate tv da hero sabai tapta situ e hairga ngalarga adugumba ani mu saung sagalakpa nang sajalakpani na ko sidok ko value je laite da hoi ai adum ju thamjage aduna hujikse nang dum chinmen lawa tanabagi figam ni hujik lainai oja akhoi ngasi ayuk nongmai kapnai pung kya dai digi kapna ho no kadai ma pada kapna haipeta haibiu hujikse sumain tawba akhoi gi pung 3 makhai do ayuk ki pung 3 makhai adudagi haurakpani aduga akhoi gi Phaimol tu chin haitare adudagi kapthorakpa andagi sigi Thamnapokpi maning si kaune sidagi akhoi kaptharak pa haitare kuki singna hoi nakal ani mak ta khothokna je pung kya dai pho thokna gi kyam kuina kamna khibano punghai ma khare he na khoi gi sum ngang lepaga haitare ngang lepaga punghai ma khare he na akoi ma khon thoi hujing hang lepi haitare ma khatara kidra tara oidra haibadu di akoi yengna di edu anu chin ga so dum launari haitare nang laibani na ado mafam sida khoi security forces sing changselakpa moina control to bogi phibam di ubang ubibra security force haibu moi jo dum lai security na sikhura khang na lai rabo mafam ni tawnari mafam si aduni moi Michael lani gi akoi gi makon thoktana ba khotana ba hoi tawrambu di ya edubu adum mahalaitana akoi gi thoi haitare adum laina sipai je Praja adagi di sipai na bu helamani haitare adubu makhondi adum thok tanan lai haitare praja na pi angang hindi mipai na base masina sum laitana lai base sum ngamdabai phibam de sum lai re mafam sida lai hojik se koi numai kamna bagi thodok tu koi asogapan gumba adum thoning da thodok sing thokpagi keno di leibra oja asogapan ni pau di thoidok na ta de haitare adugumadi laiba mande moina kuki jingna dum kapakpa aduna hakan